LAMLAI Assembly Constituency की MANUNG CHANNA LEIBA THAMNAPOKPI SANASABI SABUNGKHOK KHUNOU AMADI SANTI KHONGBAL CHINGBA MAPHAM SINGDA LAU LOKPA Loidriba Phaoba Security Force na Ngak Shellagani HAINA LAMLAI SG MLA Khongbantabam Ibomcha na PHONGDORAKLI लौफम सिंह असिदा ngasi security personnel singna ngak senduna lau suba haukiba adu yengsinba chatpada wafam asi phongdokladuna MLA Khongbantabam Ibomcha na makata na hai haukiba numit kharani asida kuki kulai paiba singna lepa leitana SANASABI THAMNAPOKPI SABUNGKHOK KHUNOU amadi SANTI KHONGBAL gi kunja singna lau suringaida nongmai amadi bom kap sinduna landarakhi oiragliba pibam asi thengnanaba ngasidagi lau Lokpa Loidriba Phaoba mafam sing asida security force na Ngak Shellagani mafam sing asigi akoibada leiba chingi mafam singdasu BSF amasung Indian Army na Ngak Shellagani security personnel sing asina lau lokpaga mari leinana ayuk pung 8 dagi numidang wairam pung 3 phauba Ngak Shellgadabani maramaduna miyamna lau subada mipaiba pokpiganu haina mahana makata na phongdokhi Hariba lau Lokpa Loidriba Phaoba ai nuti khudingi haitare la aga mafam sida chatlaga koina tawribe arrangement fajana effectively thabak tawribra tabak tawdobra habido tension bagi thabak ai tawjagani aduna koi praja sing kari singna koi puning dabudi idea am sangna masin nangla amina tarokidra ina khanba are hujiksu ngasi ayuma maru amani hek makon tabagumba ado midona yam kanna singnaba da laibirano ai sasu leijage akoi mayam thingnaminasi haitare thingnaminasi haibisi mai me na thamjage